Kuki sing no mai kap tharalaga security force na tumina lesilibi karigino BPF Kuki militant sing sinam khulgi mathak sing don da leiba tuan bunker sing dagi saliba tha sigi marigi numidang wairam pung taruk amasum thangnaba numit February manga ge ayu pung 12 rom tabada sinam khul tamna nomoi masing khangdana kap thrakri social media amasum news channel khrada Kuki militant masal nomai kapna bani haina Pongdorak pa yauribadu aran bani sinam khul tamna Kuki militant sing no mai kap tharakhi bani haina sinam khul balance protection force BPF ki machin jat pamana sinam khul da leiba BPF control room da pangthok mi pham amada phongdorakri mangna hai security force na khul ngak pasingi no mai punamak lakhat khrabani madugi matung singa taina pa mapham singadu security force na ngak senduna lairi Kuki militants na numay kap tharakpa adu security force na karigi tumina yengduna lairibano hilama sida lenga na miyeng sangduna maralay basing para tambiba mathawg tari hari Manipur gi irang asigi solution purak na ba center na thamoy sengba masum transparent laina thabak paikhat kadabani MP bimol Manipur da Haojik lairiba irang asigi waroisin purak na ba central government na thamoy sengba masum transparent laina thabak paikhat kadabani loina state government na mapung phana thabak tawba ngamnabagi damakta mathau taba condition singa masum institution support sing pigadabani haina lok sabha gi MP bimol akoi jamna phongdokre magna makata na haikibada Manipur da Haojik thoklibi irang asi santi oina waroisin purakna ba honabada irang sagatpa pamba kharana ayat apan pibigi thawong sing sathari thawong asi park sana sathabanati Zaga khara khakta sathabani hairibi element sing asina irang si hek horakpadigi mapung oiba role lobada natana mausagi phibamda hanjilangna ba honabada leptana apan mapibigi thawong kya sathari irang asi santi oiba mawongda loisinana ba honariba sigi mayokta radical element kaya ama lairi masina maram oiraga hingsa asi satharakhibani adubu hingsa asi paksana sathaba manati akaknaba zaga khara da sathabani irang sagatpa pamba miyoi khara sina sathariba thong singasi yamna lebak thibani makhoida awat apa kya ama leirabasu wari watai sanaduna masum constitutional oiba pambaina madubo loisindana bohona bai maram aduna kanagumba amatana lobu mokhuta paiduna sanaba yahaloidabani Government of India ki maikai digisu Manipur ki Haojik lairiba phibam asigi waroisin ama lakna ba honabada thamoi singna masum transparent oiba mawongda thabak tawgadabani anoba lenga asigi chief minister na constituency belu asi lehengadabani Government of India na irang asigi waroisin purakna ba honabada thamoi singna thabak tawbudana tana state government na mapung phana thabak tawna ba honabada mathau taba phibam singadu lehengadabani constitution ki autonomy singasi defend tawna ba honabada anoba chief minister asina constitution ki morality du laigadabana ki Sursampura Haojik thoklibi hingsa gi thawdo asiga mari leinana minister Govidas konthawjamna haikibada Sursampura Haojik mapung phana normal oide habi yadri ayat apan khara leirabasu situation asi under control makhada leiri makoi gi maikai digi pianaba kya phongdopaga mari leinana khongjang changsilabasu hingsa gi thawng amata thokpa leiti jaga adu security mapung phana leiri sarkar sina khudaki oina action lobudi leitri adubo mafam adu santi pa mami kya su leiri hairaduna tamna hariba phibamasi fagalakani haki Surasanpur case ona kokhiba total shutdown na sauna akaiba pikre more dasu protest atakri Kangpokpi Kendra gi MLA Nemsa Kibge na Kuki miyam gi apambagi mayok deputy minister oina wasak lawkiba aduga Susampur Kendra gi MLA LM Khokti amasum Tipaimu Kendra gi MLA Ngursalung Sanati anina wasak lawbagi thoram da saruk yakhiba adubu yaning da ba phongdoktuna KSO na kaukiba banna Susampur district mahoksa gi punsida sauna akaiba pikre khongjang manungda New Lamkada Protesters sing na gari ani thugai duna ama ada thonkhre tengno palamasu more da su Kuki MLA ahum na popular government sem da sokat pa yaning di haina protest athre KSO na kaukiba banna duna maram oiraga Surasampur district ki mapung oina Surasampur amasum Tuibong area da dukan amasum kaithel yauna karbar gi mafam pumba thonglonki lambi da yamlaba protesters sing tholaktuna asat awok sing tingki Tuibong bazada hena bangi khongjang gyamna kanki adoba namit yungba matung pung tara ni thui khara helak pada Kuki Women Organization for Human Right na satkhiba mass public rally ga mari leinana
KSO की बन की खोंजंग अदु सस्पेंड तौखी मापुंग ओइने रैली असिदा मिया मापुंग फाना सरुक यानबगी दमकता बन की खोंजंग अदु सस्पेंड तौखी बनी हाइना KSO की माइकैदिगी सिरोल थोक्तुना मियामना खंगनबा याउना सुसामपुर एरिया दा पब्लिसिटी सखी Kuki Women Organization for Human Rights की माइकैदिगी फोंदोरकलिबना हाउजिक लरिबा फिबम असिदा कुकी जो MLA सिंगना पॉपुलर गवर्नमेंट सेमबद सरुक याबा यानिंगी Deputy Chief Minister Nemsa Kipgen resign tawgadabani haina dabi tawki amaramda Chief Minister Yumnam Khemsana lusingba anauba lengak sembada Kuki Zau MLA khrana saruk yabi yaningdi haina Kuki Women's Organization for Human Rights ki lamjing makhada Tengnopal district ki manungsanba More town da Kuki Zau miyamna akanba protest adakre Hill Tribal Council More KSO More Kuki Ship Association More amasung More Youth Club yauna Tuan beluk kaya gi mihut sing saruk yadana pangthokiba rally edu Hill Tribal Council More gi office tagi PIC tabal lambi da laklaga More police station More town amasung More phauduna satluraga hanagi lamtha phamdu lusinki rally edu saruk yakiba singna separate administration demand pigadabani popular government semada Kuki Zau MLA sing yawba yaning di haina khulaw kya sulawki rally edu ga mari lainana More town manungda leiba dukan amasung kaithel sing thonglo nakhi Khongjang adugi saruga moina popular government sembadi yauriba Kuki Zau MLA singi effigy maithaki cycle su yamlaba Kuki singna protest release atuna deputy CM Nemsa Kipgen ki thong yande Nemsa Kipgen resign tawgadabani haina khulaw kya lakhi protest rally du satna bahona bra security force na yamna sauna mukna bathokiyari lamda masida mauksa gi punsida hanjina bahona bada miyamna sumating pangbiyu esada Lamda masida matam sangna miyamna awaba mayukna duna lakhiba sigi manungda miyamna popular government ama thamna bahona rakhiba du ngasidi lamda masida popular government ama thamba ngamle lengana su miyamna su ama toina punduna lamda masida mahoksa gi punsida hanjina bahona bada mateng pangbiu haina BJP Manipur Pradesh ki president Sada Devi na phungdorakli wapamasi ngasi party esigi thambal sanglena pamwising hakting unaba madamagna phungdokipani mana makata na hai Maru oina irang na maram oiduna lanjena duna relief camp ni lairiba IDP singi awaba koknanaba lenga asina honarakani miyamna popular government ama thamba pamadu laklabanina miyamna su amatu oina support tawduna manglomda sangchinana bo honamina saina sumagna makata na phungdoki MLA ngursanglur sanateda kian khangan mamata pirak payaroi ITAC Hausu Manipur oiragliba phiba masi yenglaga indigenous tribal Advocacy Committee ITAC Perzola Madi Ziribam Districtna Makal Makha kya gimi pham kya pangthoktuna pangthoklaba matungna wafam khara warep logduna ngarang numidang lakturakli ITAC na lokiba warep singi manungda ITAC na koliba maphamdigi kakhiba tipaimung AC gi MLA ngursangur sanati AC constitutional representative amani Maramaduna maki matakta kanaguma matana kian khangan ba yaroi maki lantum kanana sok yaroi kariguma maki lantum na singbada huran sinthi tawna ba honarakpa madi akai to tholaglabadi makhoi edu Ferzola madi Ziribam district tribal miyam gi yekna bani haina logani loinana oiragliba political development asida aikoi masel gi marakta nungai roidaba thabak tawroidabani loinana ITAC matam punamakta Manipur gi Mar Kuki Zomi tribe ki aningba apamada lengdana lekhigani haina su ITAC sirol sida phungdorakli Manipur lengana salaiba electronic factory sing thambina ba MP sana zawbana taksingkhri Manipur lengana salaiba electrical governments PSU public sector undertaking factory sing semgatpina ba Rajya Sabha gi MP ningthok sana zawba laishemana parliament taksingkhri Ngarang pham kiba parliament mifam gi 0 hour gi matamda MP sana zawbana lengana salaiba factory sing Manipur semgatpina ba wafam asi pukhaladuna hai Manipur si saurangna miyoi lakh 13 rom tamak leiba apik state amani state asi da hauju phawbi oina industrial corporate house ama phawba leiti haujuk salaiba sing asi da apik pa enterprises khara khaktani nauna phong kiba population census matungina state asi ki literacy rate asi sada 76.94 oidi kumza English nganiga kungani thuidigi na kungo humdigi report matungina laiba asigi lairiba sahigi employment rate asi sangsata sada 3.2 ni adubo Manipur gi oina sada 4.7 da lairi aki MP sana zawbana makata na hai Manipur gi oina lairik laisugi mangal phanglab thabak phangdriba mi eduki matik hengalakli lamdam masida electronic
electrical computer amadi atai engineering branch singi degree amadi diploma pairaba naha sing yauna makhut masa hairaba naha aduki matik lairi hairiba lairik laisu hairaba naha singi mirol asida thabak pibinabagi damak state asida electronic electrical readymade government singi oiba public sector undertaking assembly unit sanction tawbinaba union government ge pukning siksinki Minister Singh paigadaba portfolio yenthokthri awat pa minister Singh ju hapthri chief minister na cabinet kolik khanjabagi khudongchaba lairoi dawri Manipur popular government linkhiba numit humni suraglaba suba saklaukraba minister Singh da portfolio yenthokthri masida sunatana hangduna lediba minister gi pham taret asu ngasi phawbad mentionri BJP ki lusingba singna BJP ki lusingba nemsa kipken amasum NPF ki lusingba losi dikhor deputy chief minister ki phampi nana bamadi BJP ki lusingba Gobidas konthaujamda home gi portfolio pigani haina laukthokrabasu maduga mari leinaba sirol ama hauju phawba lenga na thokpa leithri masimana maram oiraga cabinet minister oina wasak laukraba singna paigadaba portfolio sing pithokpa leithri thajaba yaba mafamdigi phangba pauna hai Mamangai gi matawgumna chief minister na masagi council of minister pugadaba sing khanjabigi hagadu handaki asidadi phangbagi wafam lairoi hangduna lairiba minister taret ki pham kanana phanggadagi haiba MLA amatana haiba ngamdi masigi sumathakta minister pham phangnanabagi damakta wanom pham su leti maramdi wanom luba makhai minister phangdabana maram oiraga haija sasabaki nare Pausna makatana hai center ki lusingba singna ngasi nomanini asigi manungda nauna minister oihangadaba singi list ama chief minister na thadora kadari madugi sirol adu hek tharakpaga chief minister na governor unagani amasu maki council of ministers singadu wasak launanaba matam lepkani sirol adu na phangdriba phawba minister expansion ki wapum lekhiroi minister expansion Tawdriba makai amasum center gi yathang lakdriba makai minister ataina paigadaba portfolio singju chief minister na yenthokpa ngamdabagi phibam ama lakpa yaheri atopa pawgi source amana hai Kuki jau singi marakta asob irang ama thukliba sina kangbu asigi MLA ani da cabinet minister oina wasak lobagi wapam asi masa masana kibadagi wasak lobagi thoram sing asi thengtharakpani Karigumba irang leramdaba thonagadi ngarang adumak wasak lorangmadabani anawba lenga asida ahanba tangkak tu wasak loba yawkidraba thongju assembly constituency ki MLA thongam Bisorjit anisubo tangkak ki wasak loba sidadi number 1 oina yawgani naga amada atopa minister ki post amasu haplaba yabi ki oithokpa lei hairi AAP ki lusingba Lucky Oberoi nungoi kaptuna halamli Punjab ki Jalandhar Aam Adami Party AAP gi lusingba Lucky Oberoi bi sakhangnaba singna Gurudwara Sahib manaka sakhangnaba singna nongmaina kaptun halamri mafam aduna makna masagi kar manungda nongmai ron kaya marum kapsilakpadagi nongmai marum manga panki kudakta mak hospital lekatnanaba pukhatki dubu hospital gi authority singna mak sina pukhatlagle haina lakthoki report amana hai Oberoi na Gurudwara manakta gari khamna ba thorang tawringai da two wheeler da lakpa miyoni na nomoi ron kaya marum kapsilam khibani police na thagbo asigi matang da investigation sa thabaga loinana cnri ba miyoi sing phana na ba thorang lokat pawkhre Punjab Legislative Assembly gi opposition leader Partap Singha Bazwana mihat asibu akan mamong yaning da ba phungtokhibaga loinana state lenga ki law and order fail oi rehna su maral sikhi Lengak sema yawbagi MLA hum Kuki singna boycott tawkhre nemsa kipgen khawti amasum ngursanglurgi mitam Kuki taba mafam singda mai thakre BJP gi national leader sing lokhalakpa akhanaba khongthangi makhada kangpokpi gi MLA nemsa kipgen bu deputy chief minister ona wasak lohon kiwa amasum Sursampur assembly constituency gi MLA LM khawti amasum Tipayamung assembly constituency gi MLA ngursanglur sanatebu Imphal puraktuna wasak lobana singbagi thorom yauhallubadagi sauraba Kuki gi kangbu kharana MLA ahum adubu social boycott tawkhre MLA ahum gi mitam mafam kaya marum da mai thakre Manipur ingta papurangna ba center na lokhalakpa khongthangi makhada BJP gi MLA sing punchilakpadu Kuki kharana yamna kan yaning da phungdokna rakhi pung taragani thogi total shutdown torki maduda sunatana yungawba Kuki gi naha kaya marum lambi da tholaktuna mai thaba lambi da lakpa gari sing thugaibna sing pamdaba thawdok kya tholakhi masing yamlaba napi sing lambi da tholaktuna MLA ahungi maming pallaga
मिसी एनी है लाउ थोंगी MLA अहुंगी मरल माथुम सिंह सोक्तना ब सेंट्रल फोर्स ना अकन थबक लोखटपग लोइना ngakshenbagi thhabak sathari koki na kya सेंट्रल फोर्स nga muknabagi thagok thuki सेंट्रल फोर्स na kablakpa tear gas hill na panmari asopan yaukhiari kangpokwi district ki manung sanba cycle da miyam thokna rakhi amasum lambi thingduna protest toki more da masing yam laba miyam na koki zo MLA ahungi mayokta PNW khulaw lawraduna vokat khungja sakhi Susampur maikay disu total shutdown tokshinduna misa miyam da ngase yuktigi hon awabna hanki shutdown sokat pa kangbu sing na lambi da lakpa makhal makhage gari sing thugai ki lambi da nung paisinduna lambi chatana ba thinglaga thamki makoi na gari thugai badura Mizoram lom dagi lakpa gari ama yawrubadagi state adura leiba miyoi kyana su koki jogi protest adu yaning da ba phungdorakhi indigenous tribe advocacy committee na koki jogi MLA hu matu nama sokpa yaro haina warning tokre loidana social media da viral oirakpa video amada su koki MLA singda makoi gi effigy saktam photo singda matin session khibagi video footage kya su viral oirakli Surusanpur da miyoi khrana pn ba phongok sarabasu pamdaba thodok thokpa leite Govindas konthaujam Surusanpur district da miyoi khrana pn ba phongok sarabasu pamdaba thodok thokpa leite haina minister Govindas konthaujam na phongdokri Imphal East ki Wangkai High School da pangthokpa pariksha pe sarsa gi tharam yaun lakpada permission hangbu wangi pakhom piraduna mangna phongdokhibani Laiba ki tuan mafam sing da pangthokna bagum Wangkai High School da pangthokpa thoram aduda Manipur ki Chief Minister Yumnam Khemsan Deputy Chief Minister Losi Dikho Minister KS Lokhen amadi MLA Tongbram Robindro Susaruyaki miyoi khrana mai thaba masum nunglangbagi matangda social media da thagalakpa video footage amagi matangna hangbada Govindas konthaujam nai mafam aduda security forces matik sana thamba maramna pamdaba thodok thopagi phibam leiti adumainama PNW phungdok narakliba miyoi sing adugi mathakta ka hena kanbe action lokhatpa ngamdi Susampura hauji mahoksagi phio hanjelakli haina lobiyadi adumainama security forces na ningthina control tawri haikena su pawsida makhatana su phongdorli UKNA Kuki Militant gi maikaidigi press note ama thorali hariba press note sida palli hariba maru eba tentakpa mayam statement oina mayam da thamjari madudi deputy chief minister resign tawdriba phaw Susampur to Kangpokpi lambi thingjalagani close tawragani matam kaktana loinana Kuki Jau MLA sing resign tawdriba phawba protest adumak tawduna laigani haiba wapmama Kuki Militant gi maikaidigi thadorak pasi rolni aduga Tentang na sumna miyam na thamjage haujik2 inati miyam paw sumatang ase lusinjarage amasu makhataba no update miyam punna ngai minna siana channel sigi maikai digi miyang famda makhata na thamjari makhataba no update miyam punna ngai minna siana channel sigi thamjari